ꯃꯌꯥꯝ ꯀꯔꯝꯕꯅ ꯆꯥꯟꯅꯒꯅꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯃꯔꯦꯛ ꯀꯥꯔꯝꯃꯦ ꯅꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯂꯧꯕ ꯃꯇꯝꯗꯗꯤ ꯃꯄꯥꯈꯩꯒꯁꯦ ꯂꯥꯎꯅꯔꯤ ꯃꯌꯥꯝ ꯃꯣꯟ ꯃꯅꯨꯡꯗ ꯊꯑꯣꯏꯅꯅꯦ ꯃꯌꯥꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯩꯁꯦ ꯑꯌꯨꯛꯀꯤ ꯄꯨꯡ 5ꯕꯨꯗꯤ ꯇꯥꯗ꯭ꯔꯤ ꯌꯥꯝ ꯉꯜꯂꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯌꯥꯝꯁꯨ ꯏꯪꯉꯦ ꯍꯧꯒꯠꯅꯤꯡꯗꯦ ꯑꯗꯨꯁꯨ ꯌꯥꯝ ꯏꯪꯈ꯭ꯔ ꯃꯇꯝꯁꯤꯗ ꯑꯩꯅ ꯑꯌꯨꯛꯀꯤ ꯊꯕꯛꯁꯦ ꯄꯞ ꯇꯧꯅ ꯂꯣꯏꯁꯤꯜꯍꯧꯏꯅꯦꯕ ꯄꯨꯡ 4:30 ꯇꯥꯗ꯭ꯔꯤꯉꯩꯗ ꯏꯁꯤꯡ ꯂꯥꯛꯑꯦ ꯑꯗꯨꯒ ꯏꯁꯤꯡ ꯃꯣꯇꯣꯔ ꯊꯥꯕꯒ ꯑꯗꯒꯤ ꯕꯥꯀꯦꯠꯁꯤꯡꯁꯦ ꯁꯦꯡꯗꯣꯛꯏꯅꯤ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯁꯦꯡꯕ ꯅꯨꯃꯤꯠꯅꯦꯕ ꯑꯉꯥꯡ ꯄꯣꯛꯄꯒꯤ ꯌꯨꯝ ꯁꯦꯡꯕ ꯅꯨꯃꯤꯠꯅꯦ ꯑꯗꯨꯅ ꯌꯨꯝ ꯁꯦꯡꯕ ꯑꯉꯥꯡ ꯄꯣꯛꯄꯒꯤ ꯌꯨꯝ ꯁꯦꯡꯕꯁꯤꯗꯤ ꯈꯔ ꯀꯨꯞꯄꯅꯦꯕ ꯑꯗꯣ ꯏꯁꯤꯡꯁꯦ ꯂꯣꯏꯅ ꯍꯩꯗꯣꯛ ꯈꯣꯠꯇꯣꯛꯇꯨꯅ ꯑꯗꯨꯝ ꯇꯧꯔꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯏꯁꯤꯡꯁꯦ ꯐꯪꯍꯧꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯁꯨ ꯑꯌꯨꯛꯁꯦ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯏꯁꯤꯡꯁꯦ ꯊꯥꯅ ꯈꯣꯠꯇꯅ ꯇꯧꯗꯅ ꯂꯣꯏꯁꯟ ꯈꯣꯠꯆꯟꯅꯕꯨꯗꯤ ꯇꯧꯅ ꯂꯣꯏꯔꯕꯅꯦꯕ ꯑꯗꯨꯒ ꯑꯁꯤꯒꯤ ꯆꯨꯂꯥꯁꯤꯁꯨ ꯐꯦꯡꯗꯣꯛꯇꯣꯏꯅꯦ ꯑꯗꯨ ꯆꯨꯂꯥꯁꯦ ꯐꯦꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯏꯔꯨꯊꯣꯛꯄꯒꯤ ꯏꯁꯤꯡ ꯍꯥꯟꯅ ꯁꯥꯍꯜꯂꯦꯕ ꯍꯣꯔꯦꯟ ꯏꯪꯕꯅꯤꯅꯅꯦ ꯏꯔꯨꯊꯣꯛꯄ ꯉꯝꯃꯣꯏꯗꯣꯏꯕ ꯑꯗꯨꯅ ꯏꯁꯤꯡ ꯍꯥꯟꯅ ꯁꯥꯍꯜꯂꯒ ꯕ꯭ꯔꯣꯡ ꯕ꯭ꯔꯣꯡ ꯁꯧꯍꯜꯂꯒ ꯊꯝꯗꯣꯏꯅꯦ ꯑꯁꯤꯅ ꯑꯃꯨꯛ ꯑꯩ ꯑꯌꯨꯛꯀꯤ ꯏꯁꯤꯡ ꯊꯛꯇꯕ ꯌꯥꯗꯦꯕ ꯏꯁꯤꯡ ꯑꯁꯥꯕ ꯈꯛꯇꯪ ꯊꯛꯅꯕꯒꯤ ꯁꯥꯍꯜꯂꯒ ꯊꯝꯃꯦ ꯏꯁꯤꯡꯁꯨ ꯑꯗꯨꯒ ꯁꯤꯅ ꯏꯔꯨ ꯃꯥꯏꯊꯕꯒꯤ ꯏꯁꯤꯡ ꯈꯔ ꯁꯥꯍꯜꯂꯒ ꯊꯝꯃꯅꯦꯕ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯊꯔꯣꯏ ꯊꯣꯡꯗꯣꯏꯅꯤ ꯖꯥꯔꯨꯄꯨꯔꯥ ꯕꯖꯥꯔꯗꯒꯤ ꯂꯩꯔꯛꯄ ꯊꯔꯣꯏꯅꯦꯕ ꯑꯁꯤꯅ ꯑꯃꯨꯛ KG ꯑꯃꯈꯛꯇꯪ ꯂꯩꯔꯦ ꯍꯟꯗꯛꯇꯤ ꯊꯔꯣꯏꯁꯦ ꯌꯥꯝ ꯍꯣꯡꯉꯦ KGꯗ 90 ꯄꯤ ꯅꯍꯥꯟꯈꯩ ꯂꯧꯕꯅ KGꯗ ꯑꯗꯨꯝ 50 ꯄꯤꯔꯕꯗꯣ ꯑꯁꯤꯁꯦ ꯁꯠꯂꯥ ꯊꯔꯣꯏꯅꯤ ꯍꯥꯏꯕꯅꯦꯕ ꯌꯥꯝ ꯍꯥꯎꯔꯤ ꯊꯔꯣꯏꯁꯦ ꯑꯗꯨꯗꯒꯤ ꯊꯔꯣꯏꯁꯦ ꯌꯥꯝ ꯍꯦꯟꯖꯟꯅꯁꯨ ꯆꯥꯎꯕꯗꯣ ꯑꯣꯏꯗꯦꯕ ꯈꯔ ꯄꯤꯛꯇꯛ ꯇꯧꯕꯗꯨꯅꯤ ꯌꯥꯝ ꯆꯥꯎꯈ꯭ꯔꯒꯗꯤ ꯃꯔꯨꯝ ꯊꯨꯏꯑꯕ ꯑꯗꯣ ꯑꯁꯤꯒꯤ ꯃꯐꯝꯁꯤꯒꯅ ꯌꯦꯡꯉꯨ ꯁꯥꯏꯗ ꯃꯈꯨꯟ ꯑꯃ ꯂꯩꯕꯁꯦ ꯑꯁꯤ ꯅꯨꯡ ꯃꯆꯥ ꯑꯗꯨꯝ ꯃꯦꯟꯁꯤꯜꯂ ꯊꯝꯃꯤꯅꯦꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯆꯥꯝꯊꯣꯛ ꯆꯥꯝꯁꯤꯟ ꯇꯧꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨ ꯅꯨꯡꯗꯥꯡꯗꯣ ꯁꯨꯃꯥꯏꯅ ꯃꯦꯟꯁꯤꯟꯗꯕ ꯇꯥꯔꯒꯗꯤ ꯂꯤꯟꯒ ꯆꯪꯉꯛꯀꯗꯥ ꯌꯥꯝ ꯀꯤꯖꯩꯌꯦꯕꯀꯣ ꯎꯆꯤꯒꯁꯨ ꯑꯗꯨꯝ ꯐꯨꯠꯐꯥ ꯐꯥꯎꯖꯤꯜꯂꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯑꯩ ꯃꯦꯟꯁꯤꯜꯂꯒ ꯊꯝꯃꯦꯕ ꯑꯗꯣ ꯃꯌꯥꯝ ꯊꯔꯣꯏꯁꯦ ꯐꯖꯗ꯭ꯔꯁꯦ ꯌꯦꯡꯉꯣ ꯂꯪꯇ꯭ꯔꯤꯛ ꯂꯪꯕꯅꯤ ꯑꯃꯣꯠꯄꯒ ꯑꯝꯇ ꯂꯩꯇꯕꯅꯦꯕ ꯑꯗꯨꯏꯗꯣ ꯉꯔꯥꯡ ꯂꯩꯔꯛꯄꯅꯦ ꯑꯗꯣ ꯉꯔꯥꯡꯗꯣ ꯁꯦꯡꯅ ꯆꯥꯝꯊꯣꯛꯑꯒ ꯇꯧꯗꯅ ꯇꯤꯡꯁꯤꯜꯂ ꯊꯝꯃꯝꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯆꯥꯝꯊꯣꯛꯑꯒ ꯊꯝꯃꯦ ꯑꯗꯣ ꯉꯁꯤꯗꯤ ꯊꯔꯣꯏꯁꯦ ꯊꯣꯡꯗꯣꯏꯅꯦꯕ ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯤꯒꯤꯁꯦ ꯏꯔꯨ ꯃꯥꯏꯊꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅ ꯂꯣꯏꯔꯦ ꯆꯐꯨ ꯌꯥꯟ ꯐꯦꯡꯅ ꯈꯣꯠꯇꯅ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩ ꯑꯃꯨꯛ ꯑꯁꯤꯒꯤꯁꯦ ꯃꯣꯟ ꯇꯨꯒꯦ ꯍꯥꯏꯗꯅꯅꯦ ꯁꯤꯒ ꯃꯣꯟ ꯑꯅꯤ ꯑꯍꯨꯝ ꯈꯛꯇꯤ ꯇꯨꯔꯕꯅꯦꯕꯀꯣ ꯑꯁꯤꯒꯤꯁꯦ ꯍꯟꯗꯛꯀꯤ ꯃꯣꯟꯁꯦ ꯈꯔꯗꯤ ꯆꯥꯎꯔꯦ ꯅꯍꯥꯟꯈꯩꯒꯤ ꯑꯩꯅ ꯇꯨꯕ ꯃꯣꯟꯁꯦ ꯑꯗꯨꯝꯈꯔ ꯄꯤꯛꯍꯜꯂꯦꯕ ꯑꯗꯨꯒ ꯍꯟꯗꯛꯇꯤ ꯇꯦꯔꯥꯁꯤꯁꯨ ꯂꯩꯕꯗꯨꯒꯁꯨ ꯑꯩꯅ ꯑꯗꯨꯝ ꯃꯣꯟꯁꯦꯈꯔ ꯆꯥꯎꯍꯜꯂꯦꯕ ꯑꯗꯩ ꯑꯩꯈꯣই ꯃꯄꯥꯁꯦ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯃꯣꯟ ꯈꯥꯡꯕ ꯈꯔ ꯕꯦꯕꯥꯔ ꯌꯥꯎꯗꯦꯕ ꯃꯣꯟꯁꯦ ꯄꯥꯕ ꯇꯥꯔꯒꯗꯤ ꯃꯥꯁꯦ ꯃꯣꯟꯁꯦ ꯊꯦꯛꯆꯜꯂꯒ ꯃꯣꯟꯁꯦ ꯍꯦꯛꯇ ꯕꯦꯔꯥ ꯃꯥꯡꯍꯜꯂꯦꯕꯀꯣ ꯑꯗꯨꯅ ꯈꯔ ꯆꯥꯎꯅ ꯑꯗꯨꯝ ꯇꯨꯁꯜꯂꯕꯅꯦ ꯍꯟꯗꯛꯇꯤ ꯑꯗꯣ ꯃꯌꯥꯝ ꯅꯍꯥꯟꯗꯒꯤ ꯑꯩꯅ ꯅꯨꯡ ꯍꯋꯥꯏꯁꯦ ꯐꯨꯜꯂꯛꯄ ꯑꯗꯨꯏꯗꯣ ꯉꯁꯤꯁꯦ 6ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯅꯦꯕ ꯍꯟꯗꯛꯇꯤ ꯅꯨꯡ ꯍꯋꯥꯏꯁꯦ ꯌꯥꯝꯗꯦ KG ꯑꯃ ꯐꯥꯗꯦꯕ ꯑꯩꯅ ꯇꯤꯡꯉꯤꯁꯦ ꯑꯗꯨꯏꯗꯣ ꯁꯨꯃꯥꯏꯅ ꯃꯔꯦꯛ ꯀꯥꯔꯝꯃꯦ ꯉꯁꯤ ꯑꯁꯤꯁꯦ ꯀꯥꯏꯔꯦꯕꯀꯣ ꯊꯔꯣꯏ ꯊꯣꯡꯕꯗꯁꯨ ꯈꯤꯇꯪ ꯍꯥꯞꯇꯣꯏꯅꯤ ꯉꯁꯤꯒꯤ ꯅꯨꯡ ꯍꯋꯥꯏꯁꯦ ꯑꯗꯨꯗꯒꯤ ꯐꯖꯕ ꯃꯄꯥꯟꯒꯤ ꯐꯖꯕ ꯃꯄꯥꯟꯁꯦ ꯌꯥꯝꯅ ꯂꯦꯛ ꯂꯥꯎꯕꯅꯦꯕ ꯑꯗꯨꯒꯤꯗꯨꯅꯦꯕ ꯁꯤꯒꯤꯁꯦ ꯐꯖꯕꯗꯨꯗꯤ ꯑꯩꯅ ꯃꯄꯨꯟ 3ꯈꯛꯇꯤ ꯑꯩꯈꯣꯏ ꯏꯟꯗꯣꯆꯥꯗ ꯄꯤꯈ꯭ꯔꯦꯕ ꯃꯣꯏꯗꯤ ꯃꯤꯔꯥꯃꯦꯁꯇ ꯆꯥꯕꯅꯤꯅꯅꯦ ꯍꯋꯥꯏꯖꯥꯔꯁꯦ ꯌꯥꯝ ꯃꯊꯧ ꯇꯥꯏꯌꯦꯕ ꯃꯣꯏ ꯉꯥ ꯆꯥꯗꯦꯕꯀꯣ ꯃꯆꯥꯅꯨꯄꯤꯗꯣ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯉꯣꯟꯗꯁꯨ ꯈꯔ ꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯛ ꯌꯦꯟꯖꯥꯡ ꯊꯣꯡꯉꯝꯃꯒꯅꯦ ꯃꯄꯥꯒ ꯑꯩꯒꯁꯦ ꯃꯣꯜꯗ ꯂꯥꯛꯏꯅꯦꯕ ꯑꯩꯈꯣꯏ ꯅꯅꯥꯒꯤ ꯅꯤꯡꯊꯝꯊꯥꯒꯤ ꯗ꯭ꯔꯦꯁ ꯑꯝꯇ ꯂꯩꯇ꯭ꯔꯦꯕꯀꯣ ꯑꯗꯒꯤ ꯃꯨꯅꯤꯒꯤꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯑꯗꯨꯝ ꯌꯥꯝ ꯍꯦꯟꯖꯟꯅꯁꯨ ꯊꯥꯗꯕ ꯌꯥꯝ ꯍꯦꯟꯖꯟꯅꯁꯨ ꯄꯥꯗꯕ ꯑꯗꯨꯅ ꯍꯨꯗꯤ ꯑꯣꯏꯅ ꯂꯧꯕꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯦ ꯑꯩꯈꯣꯏ ꯃꯨꯅꯤꯒꯤ ꯍꯨꯗꯤꯁꯦ ꯃꯥꯅ ꯕ꯭ꯂꯦꯛ ꯀꯂꯔꯒꯤ ꯍꯥꯏꯔꯛꯄꯅꯦꯕ ꯑꯗꯣ ꯕ꯭ꯂꯦꯛ ꯀꯂꯔꯒꯤꯁꯦ ꯐꯪꯗꯦ ꯍꯨꯗꯤꯁꯦ ꯑꯩꯗꯤ ꯌꯥꯝ ꯍꯣꯡꯉꯝꯗꯧ ꯃꯥꯜꯂꯦꯕ ꯂꯨꯄꯥ 150 300ꯅꯒ ꯐꯪꯒꯗ꯭ꯔꯥ ꯀꯥꯏꯅ ꯈꯟꯕꯗꯣ ꯌꯥꯝ ꯇꯥꯡꯉꯝꯃꯦ ꯍꯨꯗꯤꯁꯦ ꯌꯥꯝ ꯃꯇꯧ ꯃꯥꯟꯗꯅꯀꯣ ꯑꯁꯦꯡꯕ ꯈꯨꯇꯥꯡ ꯑꯃ ꯆꯥꯔꯝꯗꯦꯕ ꯍꯨꯗꯤꯁꯦ ꯂꯨꯄꯥ 500 400 ꯑꯗꯨꯝ ꯇꯥꯔꯝꯃꯦꯕꯀꯣ ꯑꯗꯣ ꯀꯩꯗꯧꯅꯤ ꯕ꯭ꯂꯣꯒꯔ ꯑꯩꯈꯣꯏꯒꯤꯗꯤ ꯃꯤꯡꯖꯦꯜ ꯐꯪꯕ ꯌꯥꯗꯦ ꯃꯤꯡꯖꯦꯜ ꯃꯃꯥꯡꯗ ꯍꯦꯛꯇ ꯚꯤꯗꯤꯑꯣꯒ ꯑꯗꯨꯝ ꯅꯝꯅꯤꯡꯕꯗꯣ ꯑꯗꯨ ꯑꯣꯏꯌꯦꯕ ꯐꯤꯒꯔꯁꯤꯅꯒ ꯈꯔ ꯐꯖꯈꯤꯅꯒ ꯌꯥꯝ ꯅꯝꯖꯅꯤꯡꯕꯗꯣ ꯑꯣꯏꯗꯤ ꯐꯩꯌꯦ ꯕꯣꯠ ꯂꯥꯎꯉꯩ ꯀꯩ ꯃꯥꯜꯂꯤ ꯑꯗꯨꯒ ꯃꯌꯥꯝ ꯅꯨꯄꯤꯒꯤ ꯖꯒꯥꯗꯗꯤ ꯅꯨꯄꯤꯒꯤ ꯍꯨꯗꯤ ꯂꯩꯐꯝꯗꯣ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏ ꯃꯨꯅꯤꯒꯤ ꯃꯥꯒꯤ ꯗ꯭ꯔꯦꯁꯁꯦ ꯐꯪꯗ꯭ꯔꯦꯕ ꯑꯗꯨꯅ ꯅꯨꯄꯥꯒꯤ ꯃꯐꯝꯁꯤꯒꯗꯤ ꯑꯩꯈꯣꯏ ꯃꯨꯅꯤꯅ ꯌꯥꯝ ꯄꯥꯝꯖꯕ ꯍꯨꯗꯤꯁꯦ ꯐꯪꯉꯦꯕ ꯁꯤꯒ ꯂꯩꯔꯦ ꯕ꯭ꯂꯦꯛ ꯀꯂꯔꯒꯤ ꯄꯥꯏꯞ ꯁꯥꯏꯅ ꯏꯕꯁꯦ ꯑꯁꯤꯒꯤꯁꯦ ꯑꯣꯏꯅ ꯂꯧꯔꯦꯕ ꯑꯗꯨꯒ ꯑꯦꯛꯁꯦꯜ ꯁꯥꯏꯖꯀꯤꯁꯦ ꯑꯗꯨꯝ ꯆꯥꯎꯕꯨꯗꯤ ꯆꯥꯎꯔꯦ ꯑꯗꯨꯒꯤ ꯑꯩꯅ ꯑꯗꯨꯝ ꯂꯥꯔꯖꯁꯦ ꯂꯧꯁꯦꯅ ꯍꯥꯏꯕꯗ ꯃꯄꯥꯅ ꯑꯃꯨꯛ ꯃꯆꯥꯅꯨꯄꯤꯗꯨ ꯌꯥꯝꯅ ꯈꯨꯗꯥꯡ ꯑꯆꯣꯟꯕ ꯑꯣꯚꯔ ꯁꯥꯏꯖ ꯌꯥꯝ ꯂꯤꯠꯆꯅꯤꯡꯉꯦꯕ ꯑꯗꯨꯒ ꯃꯄꯥꯅ ꯌꯥꯗ꯭ꯔꯦꯕ ꯑꯦꯛꯁꯦꯜꯁꯦ ꯑꯣꯏꯅ ꯂꯧꯔꯁꯤ ꯍꯥꯏꯗꯅ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯅꯅꯥꯒꯤꯁꯨ ꯃꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯑꯃ ꯂꯧꯔꯦ ꯑꯗꯣ ꯃꯌꯥꯝ ꯅꯅꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯂꯧꯕ ꯃꯇꯝꯗꯗꯤ ꯃꯄꯥꯈꯩꯒꯁꯦ ꯂꯥꯎꯅꯔꯤꯃꯦꯕ ꯃꯣꯟ ꯃꯅꯨꯡꯗ ꯊꯑꯣꯏꯅꯅꯦ ꯑꯩꯈꯣꯏ ꯅꯅꯥꯒꯤꯁꯦ 34ꯒꯤ ꯏꯟꯁꯇ ꯂꯧꯔꯤꯕꯀꯣ ꯑꯩꯅ ꯉꯥꯡꯉꯤꯕ ꯑꯉꯥꯡ ꯄꯤꯛꯏꯗꯨꯒ 34ꯗ ꯂꯧꯏꯗꯣ ꯈꯨꯃꯤꯖꯧꯅꯤ ꯁꯣꯔ ꯆꯤꯡꯉꯅꯤꯅ ꯉꯥꯡꯉꯤꯕꯅꯦ ꯃꯄꯥꯟꯗꯤ ꯍꯥꯏꯔꯤꯌꯦ ꯅꯆꯥꯅꯨꯄꯥꯗꯣ ꯆꯥꯎꯔꯕꯅꯤ ꯈꯣꯠꯄꯅꯤꯗꯣ ꯆꯥꯔꯣꯏ ꯈꯣꯠꯂꯣꯏ ꯇꯧꯗꯅꯅꯦ ꯑꯗꯣ ꯃꯌꯥꯝ ꯏꯆꯥꯁꯦ ꯑꯩꯗꯤ ꯌꯥꯝ ꯄꯤꯛꯏ ꯃꯥꯜꯂꯦ ꯀꯩꯅ ꯈꯟꯕ
ꯑꯗꯣ ꯃꯥꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏ 34ꯒꯤ ꯂꯧꯕꯗꯣ 34 ꯁꯥꯏꯖ ꯂꯧꯕꯗꯣ ꯑꯗꯨꯏꯗꯣ ꯆꯥꯔꯝꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯃꯨꯛ ꯍꯟꯗꯣꯛꯄ ꯂꯥꯛꯇꯣꯏꯅꯤ ꯑꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯁꯦ ꯉꯁꯤ ꯃꯣꯜ ꯄꯨꯝꯅꯃꯛꯇ ꯊꯨꯡꯉꯦ ꯑꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣ V2ꯗꯅꯦꯕ V2 ꯑꯅꯧꯕꯗꯣ ꯎꯀꯤꯜꯄꯇꯤꯗ ꯂꯩꯕ V2ꯗꯣ ꯑꯗꯨꯒꯅꯦꯕ ꯑꯁꯤꯒꯤꯁꯦ ꯑꯗꯣ ꯃꯨꯅꯤꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯑꯝꯇ ꯂꯧꯕꯤꯁꯤꯔꯥ ꯍꯥꯏꯅ ꯈꯟꯕ ꯑꯗꯣ ꯃꯈꯣꯡꯗ ꯐꯤꯇꯥꯏ ꯔꯕꯔ ꯌꯥꯎꯕꯗꯨꯅꯅꯦ ꯑꯗꯨꯅ ꯂꯧꯔꯛꯇ꯭ꯔꯦꯕ ꯑꯗꯨꯒꯤ ꯃꯌꯥꯝ ꯑꯩꯒꯤ ꯑꯁꯤꯒꯤ ꯐ꯭ꯔꯣꯛꯁꯦ ꯑꯁꯤꯒꯤꯁꯦ ꯃꯥꯒꯤ ꯃꯄꯥꯟꯗ ꯍꯥꯞꯄꯤꯕ ꯂꯦꯁ ꯑꯉꯧꯕꯁꯦ ꯑꯁꯤꯒꯤꯁꯦ ꯀ꯭ꯔꯣꯁꯦꯠꯅ ꯂꯣꯟꯕꯅꯦꯕ ꯑꯗꯨꯏꯗꯣ ꯑꯩꯅ ꯀ꯭ꯔꯣꯁꯦꯠꯅ ꯂꯣꯟꯕꯗꯣ ꯄꯥꯝꯗ꯭ꯔꯤꯕꯅꯦ ꯑꯗꯨꯝ ꯑꯩꯅ ꯁꯤꯒꯨꯝꯕꯒꯤ ꯂꯦꯁꯁꯦ ꯍꯥꯞꯅꯤꯡꯉꯤꯕꯅꯦ ꯑꯗꯨꯒꯤ ꯂꯦꯁꯇꯣ ꯈꯤꯇꯪ ꯂꯧꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯂꯦꯁꯁꯨ ꯌꯥꯝ ꯇꯥꯡꯉꯝꯃꯦ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯃꯨꯅꯤꯒꯤ ꯃꯥꯒꯤꯁꯨ ꯀ꯭ꯔꯣꯁꯦꯠ ꯂꯣꯟꯕꯒꯤ ꯃꯆꯨꯁꯦ ꯑꯗꯨꯝ ꯎꯔꯒꯗꯤ ꯐꯣꯇꯣ ꯑꯗꯨꯝ ꯅꯝꯃꯒ ꯄꯨꯔꯤꯅꯦꯕ ꯍꯣꯔꯦꯟ ꯑꯗꯨꯝ ꯃꯥꯅ ꯀꯩꯀꯩ ꯄꯥꯝꯕ ꯑꯗꯨꯒꯤꯗꯣ ꯌꯦꯡꯍꯟꯒꯦ ꯍꯥꯏꯅꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯉꯁꯥꯏ ꯂꯧꯔꯛꯄ ꯂꯦꯁꯇꯣ ꯁꯤꯒ ꯂꯩꯔꯦ ꯑꯗꯨꯒꯤ ꯑꯉꯧꯕꯒꯤ ꯃꯁꯥꯒꯤ ꯌꯥꯎꯖꯔꯛꯄꯗꯨꯅ ꯑꯁꯤꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯀꯔꯝꯕꯅ ꯆꯥꯟꯅꯒꯅꯤ ꯃꯌꯥꯝꯁꯨ ꯀꯃꯦꯟꯇ ꯇꯥꯛꯄꯤꯔꯝꯃꯣ ꯑꯩꯗꯤ ꯑꯉꯧꯕꯁꯤ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦꯕ ꯑꯗꯨꯅ ꯑꯁꯤꯒꯤ ꯂꯦꯁꯁꯦ ꯍꯥꯞꯀꯦꯅ ꯄꯨꯔꯛꯄꯅꯦ ꯑꯗꯣ ꯂꯦꯁꯁꯤ ꯌꯥꯝꯁꯨ ꯇꯥꯡꯉꯝꯃꯦ ꯃꯄꯥꯗꯗꯤ ꯑꯩꯅ ꯍꯥꯏꯕ ꯃꯤꯇꯔꯗ ꯂꯨꯄꯥ 10-15ꯇ ꯇꯥꯔꯝꯒꯅꯤ ꯈꯤꯇꯪ ꯂꯧꯔꯨꯁꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯆꯠꯄꯅꯦꯕ ꯑꯗꯨꯕꯨ ꯑꯁꯤꯒꯤ ꯑꯩꯅ ꯂꯧꯔꯛꯏꯕ ꯂꯦꯁꯁꯦ ꯃꯤꯇꯔꯗ ꯂꯨꯄꯥ 50 ꯄꯤꯌꯦꯕꯅꯦꯀꯣ ꯑꯗꯨꯏꯗꯣ ꯑꯩꯒꯤ ꯐ꯭ꯔꯣꯛꯅꯤꯅꯅꯦ ꯑꯁꯤꯒꯤ ꯗ꯭ꯔꯦꯁꯁꯦ ꯐ꯭ꯔꯣꯛꯅꯤꯅ ꯌꯥꯝ ꯐꯜꯂꯦꯕ ꯑꯗꯨꯅ ꯃꯤꯇꯔ 3.5 ꯑꯣꯏꯌꯦꯕꯀꯣ ꯑꯗꯣ ꯉꯥꯡꯕꯕꯨꯗꯤ ꯉꯥꯡꯗꯦ ꯃꯌꯥꯝꯗꯣ ꯃꯌꯥꯝꯒꯤ ꯐꯖꯗꯦ ꯍꯥꯏꯔꯑꯣꯏꯅ ꯍꯥꯏꯔꯤꯉꯩꯗ ꯑꯩꯅ ꯄꯥꯝꯖꯕ ꯃꯆꯨꯗ ꯑꯗꯨꯝ ꯍꯥꯞꯆꯜꯂꯦꯕ ꯁꯤꯒꯤ ꯃꯆꯨꯁꯤ ꯌꯦꯡꯉꯣ ꯌꯥꯝ ꯊꯤꯅꯗꯤ ꯆꯥꯟꯅꯕꯅꯤꯀꯣ ꯃꯥꯒꯤ ꯃꯔꯛꯇ ꯍꯥꯞꯄꯤꯕ ꯃꯆꯨ ꯂꯩ ꯊꯣꯛꯏꯕ ꯃꯆꯨꯁꯤꯒ ꯑꯗꯨꯗꯒꯤ ꯂꯦꯁ ꯃꯆꯨꯁꯤꯒ ꯌꯥꯝ ꯊꯤꯅ ꯆꯥꯟꯅꯗ꯭ꯔꯅꯦ ꯃꯌꯥꯝ ꯑꯩꯅ ꯑꯁꯤꯒꯤꯁꯦ ꯂꯩꯔꯛꯄ ꯃꯇꯝꯗ ꯌꯥꯝ ꯇꯥꯡꯉꯦ ꯂꯦꯁꯁꯦ ꯌꯥꯝ ꯇꯥꯡꯉꯦ ꯌꯥꯝ ꯄꯥꯝꯃꯨꯅ ꯇꯧꯅ ꯂꯩꯖꯔꯛꯄꯅꯦꯕ ꯃꯤꯇꯔ 3.5 ꯍꯥꯏꯅ ꯍꯥꯏꯕꯁꯦ ꯂꯨꯄꯥ 150 ꯑꯗꯨꯝ ꯂꯩꯍꯧꯔꯕꯅꯦꯕ ꯁꯤꯒꯩꯁꯤꯒ ꯑꯗꯒꯤ ꯑꯩꯒꯤ ꯐ꯭ꯔꯣꯛꯁꯤꯁꯨ ꯑꯩꯉꯣꯟꯗ ꯃꯤꯅ ꯍꯪꯉꯛꯑꯦ ꯑꯩꯒꯤ ꯐ꯭ꯔꯣꯛꯁꯦ ꯀꯥꯏꯗꯒꯤꯅꯣ ꯍꯥꯏꯅ ꯑꯗꯣ ꯑꯩꯒꯤ ꯐ꯭ꯔꯣꯛꯁꯦ ꯖꯨꯗꯤꯑꯣꯗꯒꯤ ꯂꯧꯕꯅꯦꯕ ꯄꯨꯖꯥꯗ ꯂꯧꯕꯅꯦ ꯄꯨꯖꯥꯗ ꯕꯣꯔ ꯅꯨꯃꯤꯠꯇ ꯎꯗꯥꯔꯕꯣꯟꯗ ꯑꯃꯨꯛꯈꯛ ꯂꯤꯠꯂꯨꯕꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩ ꯑꯗꯨꯝ ꯂꯤꯠꯇ꯭ꯔꯦꯕ ꯁꯤꯒꯤ ꯐ꯭ꯔꯣꯛꯁꯦ ꯃꯥꯒꯤ ꯃꯄꯥꯟꯒꯤ ꯂꯦꯁ ꯃꯆꯨ ꯑꯉꯧꯕꯁꯦ ꯑꯁꯤ ꯑꯗꯨꯝ ꯄꯥꯝꯗꯕꯗꯩ ꯂꯤꯠꯇꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯁꯤꯒꯤ ꯃꯆꯨꯁꯦ ꯍꯥꯞꯄꯕꯅꯤꯅ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕꯗꯣ ꯑꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯁꯤ ꯍꯥꯞꯄꯕꯩ ꯃꯇꯨꯡꯗ ꯑꯩ 2-3 ꯍꯟꯖꯟ ꯑꯗꯨꯝ ꯂꯤꯠꯅ ꯀꯣꯏꯆꯠ ꯆꯠꯅꯒ ꯂꯩꯗꯅ ꯍꯥꯏꯁꯤꯅꯦꯕꯣ ꯃꯄꯥꯟ ꯅꯣꯛꯈꯠꯂꯛꯑꯕꯅꯦ ꯍꯥꯏꯁꯤꯅꯦꯕ ꯗ꯭ꯔꯦꯁ ꯑꯍꯟꯕ ꯁꯦꯠꯂꯒ ꯅꯪ ꯆꯥꯛꯀ ꯊꯣꯡꯒꯠꯂꯛꯑꯦ ꯀꯥꯏꯅ ꯈꯪꯕ꯭ꯔꯥ ꯑꯗꯨꯅꯤ ꯃꯌꯥꯝꯗꯨꯒꯤ ꯃꯇꯨꯡꯗ ꯅꯨꯡꯊꯤꯟ ꯇꯥꯏꯃꯤꯡ ꯌꯧꯔꯛꯑꯦ ꯑꯗꯣ ꯅꯅꯥꯒꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯂꯧꯕꯗꯣ ꯑꯗꯨꯏꯗꯣ ꯆꯥꯔꯝꯗ꯭ꯔꯦꯕ ꯃꯄꯥꯈꯩꯒ ꯂꯥꯎꯅꯈꯤꯕꯗꯣ ꯃꯥꯅ ꯑꯃ ꯆꯥꯅꯤ ꯍꯥꯏ ꯑꯩꯅ ꯑꯃꯨꯛ ꯆꯥꯎꯃꯟꯈ꯭ꯔꯦ ꯍꯥꯏꯅ ꯇꯧꯅ ꯂꯥꯎꯅꯔꯝꯕꯗꯣ ꯑꯗꯨꯏꯗꯣ ꯑꯩꯈꯣꯏ ꯅꯅꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎꯗꯣ ꯆꯥꯔꯝꯗ꯭ꯔꯦꯕ ꯃꯥꯒꯤꯗꯣ 34 ꯏꯟꯆꯀꯤ ꯂꯧꯕꯅꯦꯕ ꯑꯗꯨꯒ ꯑꯩꯅ 35ꯒꯤ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯗ ꯃꯌꯥꯝ 34 ꯂꯣꯏꯔꯒ 36 ꯃꯊꯪꯗ 38 ꯑꯣꯏꯗꯣꯏꯅꯦꯕ ꯑꯣꯠ ꯅꯝꯕꯔꯁꯦ ꯑꯁꯤꯒꯤ ꯁꯥꯏꯖꯇ ꯂꯩꯇꯕꯅꯦꯕ ꯑꯗꯨꯅ 34ꯗꯣ ꯍꯟꯗꯣꯛꯑꯒ ꯑꯃꯨꯛ ꯑꯩꯈꯣꯏ 36 ꯑꯃꯨꯛ ꯂꯧꯔꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯀꯥꯟꯁꯦ ꯈꯪꯗꯦꯕ ꯑꯩꯗꯤ ꯁꯥꯕꯅ ꯍꯨꯃꯥꯡꯅ ꯏꯁꯥꯁꯦ ꯂꯣꯏꯔꯦꯕ ꯅꯤꯡꯊꯝꯊꯥꯁꯦ ꯂꯣꯏꯔ ꯃꯥꯜꯂꯦꯅ ꯈꯟꯖꯜꯂꯦ ꯃꯌꯥꯝꯒꯤꯗꯤ ꯏꯪꯉꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝ ꯁꯥꯏꯌꯦꯕ ꯏꯃꯨꯡꯗꯁꯨ ꯑꯗꯨꯝ ꯐꯦꯟ ꯊꯥꯔꯦꯕꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯉꯁꯤꯁꯦ ꯊꯕꯛꯁꯨ ꯌꯥꯝ ꯀꯜꯂꯦ ꯍꯥꯏꯁꯤꯅꯦ ꯑꯩꯈꯣꯏ ꯃꯨꯅꯤꯒꯤꯁꯨ ꯑꯃꯨꯛ ꯃꯥꯒꯤ ꯁꯨ ꯂꯩꯗꯣꯏꯅꯦꯕ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯗ꯭ꯔꯦꯁꯇꯣ ꯑꯗꯨ XL ꯑꯃꯨꯛ ꯑꯣꯟꯊꯣꯛꯄ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯦꯗꯤꯌꯝ ꯁꯥꯏꯖꯇ ꯑꯃ ꯂꯧꯔꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯃꯨꯛ ꯖꯨꯗꯤꯑꯣꯗ ꯂꯥꯛꯏꯅꯦ ꯑꯩꯈꯣꯏ ꯃꯨꯅꯤꯒꯤ ꯑꯁꯤꯒꯤ ꯁꯨꯁꯦ ꯂꯧꯕ ꯂꯥꯛꯏꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯜꯂꯒꯦ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ